Online Manipuri nungthilgi pau miyeng tabirba pumnamakpu thoilai shrumna khurumjari ahanbada maroiba pau. Center amadi state government Kuki Lalhoubasingi Makhada Leirabra Tombi Hojing Manipura Kanglup anigi marakta thokliba thoaningdaba thodok asi numit chamanga ni helaba fauba asida Center amadi state government na irang asi loishinba ngamdre. Center amadi state government asi Kuki Lalhoubasingi Makhada Leirabra haina Sivasena Manipur state ki president Moirangthem Tombi na phongdokre ngasi Imphal gi Babu Parada laiba party sigi office ta pangthokiba paugi mifam amada Tombi na makha tana hai Kuki Lalhoubasingi na tauriba makhai yaba micham phaba punba rensam tanba tauriba pumna mak asida makhoina tauningba taubada center amadi state lengang na ngasi fawba chap chaba action amata laukhattaba haibasi center amasung state government asi makhoi gi makha da leibani haina lawi Chief of Army amana ngasi pauche singna phongdokliba drone bombing tauba leite mi ani fakiba leite ayamba rumor ni haibana chingba phongdorokpa amadi Myanmar romdagi Kuki militant chamapal lom changsilakle hairibasi aranbani haibasi guma yumpham yaudaba reality khangdaba amadi state asidai head of constitution oriba governor CM amadi security advisor masamana confirm tawduna phongdoki wafam amabu aranbani yumpham yaudabani haina phongdoklibasi mahaki mathakta action lokhatkadabani haibega loinana Center amadi state ki policy asi hongdok piu haina su phongdok Manipur da hojik tholebe irang asi yamna complicated oibe issue ama oina leiri irang asi da mapan gi khut yaudana hena chawthokna bagi maram ama oiri external forcing asi kana no haiba chap chaba ubo phangdrabasu irang asi chathana bagi masigi funding asi gi matang dani haina news x ki senior consultant editor Binit Malhotra na sinduna pangthokiba discussion da panelist oina defense expert Major General Dhruv Katos na phongdokre mahakna makhata na phongdokhibada US ki maikai India gi Northeast state na chingba saruk khara da hena interest laibagi fibam uba phangi US ki maikai santi pamde lan tawna basu pamde adubu makoi gi interest India asi matam chupagi oina tangdu leita dabaleba ama oihanduna malem gi oina super power gi lamjen asida India asi saruk yaba pamde Manipur gi irang asi yamna lusin ba fibam amada lagli masi mapandagi khut yawbadagi hena aru fibam lakpani irang asida Kanana sel thadabage haiba adu ningthina thidokpu changi Major Muhammad Ali Shah na haikibada Manipur thokliba irang asida China ge chawa khut yawbagi mami tai underground faction singda China na khutsu kulai thadabra haibagi achawa chingna balai Manipur gi insurgent underground group sing khakta natana social group sing fawba armed force oire kulai sing asi kadai dagi lakpano haibagi wang sing hangki Manipur tholiba irang asida foreign gi power sing yawbagi mami tai hairaduna panelist sing gi maikai degi athubada central government gi maikai degi akanba thabak sing lokhatuna santi hanjilhanna honagadabani sarkar gi maikai degi akangna matam thamduna athubada Manipur santi amasung mahausa gi fibam hanjilhanna honadrabadi hena aruba fibam lakpa yai haiki Amaromda Trithankar Khetrimem gi maikai degi Manipur gi irang asida miraiba ki khut matam ayambada changlamba yai adubu sarkar gi maikai degi matam manghandana santi thamnaba honaramlaba madi irang horakpada irang asi lakshinaba honaramlabadi masigi fibam asi yoramdaba yai central government gi maikai degi mara tappa fibam amada hanjil hannaba athubada wareb lauduna thabak paikhatpa changi army da free hand thaduna operation chathabada irang asi soiduna lakshin bangamgani hojik waliba si political gi oiba simadi tawdaba yade haibagi will power watpaduni haiki Khatachin Langel gi maikai degi su Kanglup anigi marakta khut thanaduna leiriba sida nungangba phongdokladuna sarkarna yamna active oina thabak tawduna Kanglup animakta lo leiri haiba adu utpa ama changi irang asida mapalamgi khut yoramba yai natraga yoramdabasu yai adubu India government na honaragadi watho asi loishinba yabani India government asi mapangal sonba sarkar amanate Manipur gi watho asi makhoina ningthijana loishinba yaba poni irang asi lakshinaba ngamkhai paringda security kankhathanba army da oiriba fibam asi control tawnaba free tharagadi yamna thuna irang asi lakshinba ngamgani haiki amaromda intelligence ki source amana haribana Manipur da hojik tholiba tangdu leita daba fibam asi China na back toba Myanmar gi Chin state operate tawriba Chin ethnic armed organizations sing asigi achoba khut yauri armed group sing asigi mapung oiba pandam asi Manipur amasung Myanmar gi Chin Kuki sing na tariba saruk sing asi punsilaga independent country ama semba aduga ani suba maram amana India gi Act East policy gi manungcha na Manipur gi more Myanmar amasung Thailand yauna chatkadoriba trilateral highway asi control tawbige chobo maram ama oigani adubu kariguma Kuki militant sing asina makhogi pandam adu fangnaba yamna kanna ayet pathing ma pirabadi India gi look is policy asi
ꯆꯞ ꯂꯦꯞꯈꯤꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯊꯧ ꯇꯥꯕꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯚꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯩꯇꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ, ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯕꯪꯀꯔ ꯁꯥꯗꯨꯅ ꯉꯥꯛ-ꯁꯦꯜꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯖꯣꯟ ꯅꯠꯇ꯭ꯔꯒ ꯅꯣ ꯃꯦꯆ ꯂꯦꯟ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯖꯣꯟ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯨꯅ ꯉꯥꯛ-ꯁꯦꯜꯂꯤ꯫ ꯀꯨꯀꯤꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯐꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯪꯂꯤ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯈꯨꯠꯂꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏ꯫ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯋꯥꯔꯗ ꯀꯣꯂꯦꯖꯇ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯗꯤꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯝꯕ ꯁꯖꯤꯐ ꯕꯔꯨꯋꯥꯂꯥ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯍꯤꯡꯒꯠꯍꯟꯕꯒ ꯃꯔꯤ ꯂꯩꯅꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯣꯔꯊ-ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯂꯤꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯅ ꯑꯃꯔꯣꯝꯗꯣꯝ ꯅꯤꯡꯇꯝꯕꯒꯤ ꯏꯍꯧ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯅꯤꯡꯇꯝꯕ ꯇꯥꯟꯕ ꯃꯤꯂꯤꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯩꯔꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤ꯫ ꯅꯤꯡꯇꯝꯕ ꯇꯥꯜꯂꯤꯕ ꯑꯗꯨꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯒ ꯃꯩꯇꯩꯁꯤꯡ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯄꯤꯕ ꯍꯥꯏꯕꯁꯤꯅ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯁꯦꯟꯇꯤꯃꯦꯟꯇ ꯁꯣꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤ.ꯖꯦ.ꯄꯤ. ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯅꯕ ꯂꯝꯕꯦꯜ ꯄꯤꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯌꯥꯝꯃꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯕꯦꯖ ꯇꯧꯕ ꯏꯊꯅꯤꯛ ꯑꯥꯔꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯈꯔꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯗ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯆꯤꯟ ꯏꯊꯅꯤꯛ ꯑꯥꯔꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯆꯤꯟ ꯃꯤꯂꯤꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠ ꯌꯥꯎꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯆꯦꯅꯦꯜ ꯈꯔꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕꯅ ꯍꯣꯠꯅꯕ ꯆꯪꯏ ꯍꯥꯏꯈꯤ꯫